Russian President Putin na nongsup laibaksingi economic sanction karem na duna Ukraine da lan makha chathagani haina khangan khre. Russian President Vladimir Putin na Ukraine da sathariba military action sing ase pandam phangdriba phawba makha chathagi gani haina khangan khre. Nongsup laibaksing na sanction thamjinduna Russia bu kachinda namsin na bohna kiba dusu mahakna karem na khre. Russia gi nongpok Vladivostok hithangpam city da pangthoki bachahi gi economic forum amada wangang bada Putin na Ukraine da lan mi thajin basigi khwaidagi maru oiba pandam ase nongpok Ukraine da chahi ni pan lom lan sokna bada awaba tarba misam sing ngak thokna bagi damaktani haina phongdokhe military action hori base aikhoina natte aikhoina tawriba asidi loisinna bahona bani haina Putin na haikhe Putin na paliba wafam si ing 2014 da Russia na Ukraine gi autonomous lamdam Crimea khudum chansin khraba matung da nongpok Ukraine gi Donbas lamdam su Russia na support tauba rebel sing na lan horak padagi chahi ni pan lom Ukrainian forces ka lan sokna dun lakiba adugi matang da ne aikhoina sathariba action pumnamag Donbas ta leidiba misam sing mateng pangna bagi damakta ne masi aikhoi gi ithoni amasung mapung phana loisin gani haina Putin na haikhe nongsup laibak sing na sanction thamjilakpana maram oiduna Russia na masagi ningkha tambagi saktam hena chesilanba ngamkhre landarak pada ngakthokre haina mahakna claim tawkhe nongsup laibak singna senmitlon amasung technology gi lamda landarak pada Russia na ngakthokre aikhoi karimata mangde amasung mangsumang loi haina aihak na chena thajai khwaidagi maruoiba tongjaba si aikhoi gi ningkha tamba hena chesilanba sine masi hojik thokliba sigi soidana lakadaba phallamani haina Putin na haikhe Jati gi economy ase handak sahi sida chada kun gi changda hantharakane adubu Russia gi economic phibam ase tangdu leitana de leire potchai gi mamal tangkhat ki badu hantharak lei thabak phangdaba gi chang memna leiri haina Putin na haikhe United States amasung allies sing na prithvi gi laibak pumna magi mathakta pana bohonarak pasida Russia na masagi ningkha tamba ngakthok tuna leigane laibak amagi maning tawba makha da prithvi ase leiba yaba natte makhoi na masabu isorgi mihut oina khalli natraga madudagi hena wangnabu khalambasu yai haina Putin na haikhe nongsup laibak sing na Russia gi thaw amasung gas ki mamal akaknaba oihanna bahona khibadu karem naraduna Putin na Russia gi damakta de Asia da customer marang kaina lei haina phongdokhe malem gi kaithel da demand yamna laklei aikhoina yon bada akaiba mata leiroi haina Putin na haikhe European Union EU na block asigi laibak kuntareta Russia masasing sang bada yamna khudong chahandaba honakibadugi matang dasu Putin na Russia gi oina de madugumba lamsat chatloi mitop sing makhata na taramna okani haina phongdokhe aikhoina mitop ka pau phaunaba tokloi madumai na tawbasing aduna masa matomta tokhaina tahanjabane aikhoibu tahanba nate haina Putin na makhata khe aroi bada tabi dibapum namakpu thagat chare